ꯏꯔꯩꯆꯥꯁꯤꯡ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯥꯎꯃꯤ ꯈꯨꯟꯅꯥꯏ ꯑꯀꯥꯏꯔꯝ ꯃꯦꯗꯤꯌꯥꯒꯤ ꯈꯟꯅ ꯅꯩꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯚꯣꯂꯨꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯀꯨꯝꯁꯤꯡ 85 ꯁꯨꯔꯛꯂꯦ ꯚꯥꯔꯠꯀꯤ ꯐꯤꯕꯥꯟꯅꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯂꯩꯄꯥꯛꯇ ꯇꯤꯟꯗꯨꯅ ꯌꯥꯊꯪ ꯉꯥꯛꯅ ꯂꯦꯜꯂꯛꯄ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯃ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯤꯠ ꯇꯥꯡꯂꯦ, ꯅꯥ ꯄꯪꯂꯦ, ꯂꯣꯟ ꯊꯣꯛꯇ꯭ꯔꯦ, ꯏꯈꯨꯠ ꯏꯁꯥ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯔꯦ꯫ ꯃꯤꯇꯣꯞꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯊꯠꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯟ ꯇꯧꯔꯛꯂꯤ, ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯈꯥꯡꯂꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯊꯕꯛ ꯑꯃꯐꯥꯎ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯁꯤ ꯁꯦꯝꯗꯣꯛꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯃꯊꯧ ꯇꯥꯔꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯆꯦꯟꯖ ꯇꯧꯒꯗꯕꯅꯤ, ꯏꯁꯀ꯭ꯔꯤꯅꯤꯡ ꯇꯧꯒꯗꯕꯅꯤ, ꯑꯐꯕꯁꯤꯡ ꯈꯟꯒꯠꯂꯒ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯄꯥꯔꯠ, CSOꯁꯤꯡ, ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯁꯦꯝꯒꯠꯇꯨꯅ ꯂꯩꯉꯥꯛ ꯄꯥꯏꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟ ꯑꯣꯏꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯎꯃꯤꯒꯤ ꯂꯩꯄꯥꯛꯅꯤ꯫ ꯌꯦꯜꯍꯧꯃꯤ ꯍꯥꯎꯃꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯎꯃꯤ ꯈꯨꯟꯅꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯁꯦꯝꯒꯠꯇꯨꯅ 2027ꯒꯤ ꯃꯤꯈꯜ ꯊꯦꯡꯅꯕ ꯇꯥꯔꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯆꯨꯝꯅ ꯇꯧꯒꯗꯧꯕ ꯃꯤꯔꯦꯞ ꯃꯇꯤꯛ ꯆꯥꯕ ꯃꯤꯔꯦꯞ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯜꯍꯧꯕ ꯃꯔꯨ ꯑꯣꯏꯕ ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯔꯣꯏ꯫ ꯄꯩꯁꯥꯅ ꯏꯔꯝꯗꯝ ꯃꯤꯈꯨꯟꯅꯥꯏ ꯀꯟꯕ ꯉꯝꯂꯣꯏ꯫ ꯔꯥꯖꯅꯤ ꯂꯂꯣꯟꯗꯨꯅ ꯆꯥꯕ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯨꯠꯊꯠꯂꯁꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯡ ꯈꯨꯠꯄꯨ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯃꯨꯠꯈ꯭ꯔꯁꯅꯨ꯫ ꯍꯥꯎꯃꯤ ꯈꯨꯟꯅꯥꯏꯅ ꯈꯨꯠꯂꯤꯡꯕ ꯂꯝ, ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯃꯤꯇꯣꯞꯅꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯀꯟꯕꯤꯔꯣꯏ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯔꯥꯏꯕꯤꯕ ꯇꯣꯛꯂꯁꯤ꯫ ꯍꯥꯎꯃꯤ ꯈꯨꯟꯅꯥꯏꯅ ꯌꯥꯏꯐꯔꯦ, ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ꯫ ꯍꯥꯎꯃꯤ ꯈꯨꯟꯅꯥꯏꯁꯤꯡꯗ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛꯁ ꯌꯨ꯫